ꯌꯦ ꯅꯪ ꯍꯪꯗꯦ ꯍꯜꯂꯛꯏꯗꯅ ꯑꯩ ꯅꯣꯏ ꯅꯃꯥ ꯇꯥꯔꯕ꯭ꯔꯥ ꯏꯔꯣꯏ ꯀꯥꯔꯛꯑꯦ ꯍꯩ ꯅꯨꯄꯤ ꯊꯤꯒꯦ ꯈꯜꯂꯕꯗꯤ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯟꯅ ꯊꯤꯈꯣ ꯂꯦꯡꯉꯣ ꯃꯤꯅ ꯎꯔꯒ ꯑꯩ ꯆꯥꯟꯁ ꯃꯥꯡꯅꯤ ꯌꯥꯔꯥ ꯌꯥꯝ ꯇꯧꯅꯒꯨꯝꯁꯤꯗ ꯅꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞꯇꯨꯗꯤ ꯑꯩ ꯅꯣꯡ ꯈꯣꯔ ꯆꯥꯕ ꯀꯣꯟꯅꯗꯦ ꯚꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦꯀꯣ ꯈꯨꯠꯂꯥꯏ ꯌꯥꯎꯔꯤꯀꯣ ꯌꯧꯔꯣ ꯃꯤꯒꯤ ꯑꯣꯏꯗꯣꯏ ꯁꯔꯨꯛꯀꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯖꯒꯦ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯔꯁꯨ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯖꯒꯦ ꯇꯤꯀꯦꯠꯇꯨꯕꯨ ꯐꯤꯂꯝ ꯁꯨꯇꯤꯡ ꯅꯠꯇ꯭ꯔꯅꯦ ꯅꯠꯇꯦ ꯐꯤꯂꯝ ꯅꯝꯕ ꯁꯥꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯦ ꯐꯤꯂꯝ ꯁꯨꯇꯤꯡ ꯁꯥꯔꯒ ꯐꯥꯔ ꯄꯨꯈꯤꯕꯅꯦꯕ ꯍꯣꯏ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯔꯣ ꯃꯥꯃ ꯁꯅꯥꯒ ꯑꯆꯧꯕ ꯆꯤꯟꯕꯗꯨꯅꯦ ꯑꯩꯅ ꯑꯆꯧꯕ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯐꯪꯗ꯭ꯔꯦꯗꯅ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯇꯒ ꯄꯣꯛꯄ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯍꯥꯏ ꯃꯥꯏꯃꯣ ꯍꯥꯏꯕ ꯑꯃꯥꯡꯁꯪ ꯃꯥꯟꯕꯧ ꯅꯨꯄꯤꯒꯤ ꯃꯔꯟꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯗꯨꯕꯨ ꯀꯅꯥꯅ ꯌꯥꯕꯤꯗꯣꯏꯅꯣ ꯃꯥꯃ ꯃꯤꯡꯁꯦꯜ ꯑꯝꯇ ꯄꯤꯔꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯃꯥꯡꯁꯪ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦꯕ ꯃꯥꯟꯗꯦꯗ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯥꯏ ꯇꯧꯖꯔꯤ ꯁꯥꯔ ꯅꯪꯅ ꯀꯩꯗꯧꯔꯤ ꯁꯥꯔ ꯂꯦꯞꯆꯔꯤ ꯁꯥꯔ ꯍꯣꯏꯅ ꯆꯦꯛ ꯇꯧꯕꯤꯔꯤ ꯃꯁꯤ ꯎꯁꯤꯇꯅꯤ ꯃꯁꯦ ꯐꯨꯖꯜꯂꯛꯇꯅ ꯃꯁꯤ ꯃꯁꯛ ꯐꯖꯩ ꯅꯆꯦ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯂꯩꯔꯝꯃꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ ꯁꯥꯔ ꯑꯃ ꯂꯩꯕꯅꯦ ꯅꯨꯄꯥ ꯁꯥꯕꯤꯅꯦ ꯁꯥꯔ ꯃꯆꯥ ꯌꯥꯝ ꯊꯤꯕꯅꯦ ꯁꯥꯔ ꯆꯥꯗꯥ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯕꯅꯦ ꯁꯥꯔ ꯌꯥꯔꯦ ꯆꯠꯂꯣ ꯏꯇꯥꯎ ꯕꯤꯗꯤꯑꯦꯐ ꯑꯣꯏꯔꯁꯤ ꯍꯣꯏ ꯅꯨꯄꯤꯅꯒ ꯀꯦꯟꯕꯅꯤꯅꯦꯍꯦ ꯁꯣꯝꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯄꯥꯈꯪꯂꯣ ꯄꯥꯟꯗ꯭ꯔꯤ ꯄꯥꯟꯗꯧ ꯃꯥꯟꯗ꯭ꯔꯤ ꯑꯩ ꯂꯥꯛꯆꯩꯁꯦ ꯁꯦꯟ ꯊꯨꯝꯒ ꯑꯝꯇ ꯌꯥꯎꯖꯕ ꯅꯠꯇꯦ ꯀꯔꯤ ꯁꯦꯟ ꯌꯥꯎꯗꯅ ꯐꯁ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥ ꯏꯁꯤꯡ ꯐꯥꯎꯕꯗꯅꯦ ꯐ꯭ꯔꯤ ꯊꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯁꯥꯔ ꯑꯩꯁꯦ ꯅꯨꯄꯤꯅ ꯄꯤꯖꯒꯗꯧ ꯉꯥꯛꯇꯅꯤ ꯁꯥꯔ ꯀꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨ ꯀꯣꯏꯒꯦ ꯑꯩꯉꯣꯟꯗ ꯇꯥꯛꯂꯨꯕꯅꯦ ꯁꯥꯔ ꯃꯧ ꯍꯜꯂꯛꯄꯤ ꯉꯥꯛꯇꯅꯤ ꯁꯥꯔ ꯏꯇꯥꯎ ꯕꯂꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯥꯏꯅꯦ ꯁꯨꯁꯃꯤꯇꯥ ꯑꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯏꯇꯥꯎ ꯕꯂꯥꯒ ꯅꯪꯒ ꯈꯪꯅꯔꯤꯁꯦ ꯑꯩ ꯃꯔꯝ ꯈꯪꯉꯤ ꯀꯩ ꯃꯔꯝꯒꯤ ꯅꯪꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯂꯥꯏ ꯃꯆꯥꯒ ꯃꯥꯜꯂꯤ ꯑꯗꯨꯁꯨ ꯍꯅꯨꯃꯥꯟꯒꯤ ꯌꯥꯏꯁꯦ ꯑꯩ ꯊꯦꯡꯉꯦ ꯆꯠꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯀꯩꯅꯣ ꯁꯪꯕ ꯅꯨꯃꯤꯠ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯆꯉꯥꯡ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯖꯦꯕ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯤ ꯀꯣꯛꯊꯣꯛ ꯑꯃ ꯂꯩꯁꯤꯗꯤ ꯅꯈꯨꯠꯇ ꯊꯤꯜꯂꯣ ꯇꯦꯝꯕ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯅꯪ ꯍꯌꯦꯡꯗꯤ ꯐꯅꯦꯛ ꯁꯦꯠꯆꯜꯂꯨ ꯅꯪ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯆꯠꯂꯨ ꯑꯗ ꯀꯔꯤꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣꯕ ꯅꯨꯄꯤ ꯍꯥꯏꯕꯤꯌꯣꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣꯕ ꯑꯩꯁꯨ ꯅꯣꯏ ꯅꯥꯄꯥꯔꯣ ꯍꯥ ꯍꯧꯖꯤꯛꯁꯤꯕꯨ ꯑꯩꯅ ꯅꯨꯄꯤ ꯉꯝꯃꯣꯏ ꯅꯨꯄꯤꯒ ꯀꯣꯏꯅꯤꯡꯉꯗꯅ ꯏꯆꯥꯗꯤ ꯆꯥꯎꯔꯛ ꯁꯥꯡꯉꯛꯇꯅ ꯅꯨꯄꯤꯒꯁꯨ ꯀꯣꯏꯅꯤꯡꯉꯝꯅꯤꯅꯦ ꯂꯤꯔꯤ ꯈꯨꯂꯤꯗꯨꯒ ꯌꯣꯝꯄꯥꯛꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯣꯏꯕꯗꯨꯗꯤ ꯑꯩꯅ ꯀꯨꯁꯤꯟꯁꯤꯗꯅ ꯄꯥꯎ ꯄꯨꯕꯤꯗꯨꯅꯤ ꯑꯗꯨꯝꯇꯪꯗꯤ ꯅꯪ ꯑꯩꯒꯤ ꯈꯤꯇ ꯍꯣꯠꯅꯕꯤꯕ ꯌꯥꯏꯗꯅ ꯑꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯗꯅ ꯂꯩꯖꯔꯕ ꯅꯪ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯔꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯏꯆꯥꯎ ꯆꯥꯎꯒꯦ ꯏꯔꯤ ꯌꯦ ꯂꯤꯔꯗꯅ ꯃꯥꯅ ꯕꯥꯏꯈꯣꯡꯕ ꯑꯩꯒꯤ ꯅꯇꯥꯝꯆꯥ MBBS ꯂꯣꯏꯔꯕꯅꯦ ꯚꯦꯂꯣꯔꯒꯤ CMCꯗ MD ꯇꯧꯔꯤꯕꯅꯦ ꯑꯣ ꯑꯩꯒꯤꯅ ꯏꯔꯣꯝ ꯊꯥꯕꯂꯦ ꯍꯥ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩ MBA ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯕꯦꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯔꯤ ꯑꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯕꯦ ꯀꯩꯅꯣ ꯃꯥꯏꯁꯤꯕ ꯍꯥ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯃ ꯇꯥꯜꯂꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯕꯦꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤꯗꯤ ꯃꯪꯂꯥꯟ but you are the lucky one ꯑꯩ ꯆꯠꯂꯒꯦ ꯇꯦꯁꯂꯥ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡ ꯇꯧꯂꯩ excuse me